लाइनिंगबु मालेमगी लाइनिंग सिंगा चांगदमनगे हायरबदी लाइनिंग असिगे चना कांगलोन मयेक सेंगना खंबा बथौताय हायना आर्ट्स एंड कल्चर मिनिस्टर एल्जन कुमार फोंदोखरे सुरेश उइद्रोमदा इंडिया की ओइना ख्वाइदगी लेमजनिंगाई ओइरबा नेशनल आर्किटेक्चर अमदी इंटीरियर डिजाइन एक्सीलेंस अवार्ड लिसिंग अनि कुन खुसिनखरे लोकसभा पुथोखिबा यूनियन बजट लिसिंग अनि कुन कुनमाथोय असि मणिपुर की ओइनदी हेना नुंगांगनिंगाई ओइरि हाइना इकोनॉमिस्ट चिंगलेन मैस्नामना फोंदोखरे ngasi malem getai mafam singda pangthok nabugo World Wetland Day gi thauram loktak pat ki mafam kayada paksana pangthokre krumjare Times of Manipur ki Manipuri pawmiyang tabiri ba mem pnumokpo ASHAPRIYA na taram nokchere ngasi maru pawsing machakhaini pisari सनामही लाइनिंगबु मालेमदा लैरिबा लाइनिंग सिंगा चांगदमनगे लाइनिंग असिबु पामना चलिबा कयाना लाइनिंग असिदा लैरिबा चना कांगलोन कया मयेक सेंगना खंबा मथौताय हाइना आर्ट एंड कल्चर मिनिस्टर लाकपोम जेंद कुमार फोंदोखरे वाफम असिंग असि सनामही टेम्पल बोर्ड न सिंदुना बोर्ड असिगे हयिंग खोंगवाल उफोंग युमफमदा लैबा ऑफिस पांगथोकिबा सनामही लाइनिंग गी चना कांगलोन फिराल अमदि खुदम फोंगदुना मियामदा खुसिनबगी थौरमदा फोंदोखिबने पांगथोकिबा थौरम अदुदा सरुक याकिबा आर्ट्स एंड कल्चर मिनिस्टर जयंतना मखा तारदुना ngasi फोंदोकलिबा फिराल खुदम अमदि चना कांगलोन असिना ख्वाइदगी अचुंबा अमनी हाइबा लैते अहोंगबा नाइबा पुंसिनी मतमना होंगलक्कदबा ngaktani लाइनिंग असिगी मतंगदा कुप्थना अखंग हैसिंगना वाखल थाददुना अफबा वाखल कया पुथोरकपा मतमदा सनामही टेम्पल बोर्डना तरामना ओकने अमरोमदा लाइनिंग असिबु पामलकपा मीगी मसिंग नोमो नोमगी हेंगलकली हाइखी सनामगी मागी मटिक मयाई सेक्शन जबा अमसुंग सनामै लाइनिंगी मसिदा अखिना नुंगाइना हराउना अमसुंग अखिना पुंगचंगना अखिना लाचरिबा होनजरिबा कांगबुसिंगी दमुक्तदि लाइनिंग सिगी चटना कांगलोन मीन्स रूल्स एंड रेगुलेशन द लाइनिंग खुदम लोइनना सनामै लाइनिंगी फिराल न हाइबसे मसीगी से अखोइना अखोइगी स्टैट्यूटरी बॉडी ओरिबा आइनदगी थोरकपा मखली बॉडी ओरिबा सिगी लाइंगदो सनाबे टेम्पल बोर्ड मसी खुथांगदा मयामदा खुदोन तमनुमित इन हाइबसे याम इंपोर्टेंट ओइबा याम हिस्टोरिक ओइबा इतिहासिक ओइ मखलगी खगी थोरममनी यातना हाइबदा हाइबेम थोयन खंजे सनामे लाइनिंग सु पामजैना हाइब तारगदि सनामे लाइनिंग सु करिनो द खंगो मथौ तारकपा चटना कांगलोन सु करिनो हाइबसि मे खंगो मथौ तारकपा राइट फ्रॉम हेड कोइन अंगांग हेक पोकपदगिना लाइतब फावसे लाइफ की साइकिल मनी लोंनि अद सिंग मनुंग सिरि लाइनिंग सु पामि कांगबु सिंगना करी करिनो तौगदबसे न हाइबसि मसे अखंब कांगबु करना खंगी अदगी खंगदब कांगबुदि खंगदे Sanamahi Lining Bu State Religion Oina Sakhangbiyu Haina Committee on Inclusion of Sanamahi Lining in the list of Minority Religions of India Salai Miralgi Co-Convener Sapamcha Jadumanina Manipur Press Club ta pangthokpa paugi mifam amada phongdokre ngasi pangthokiba press meet aduda Co-Convener Sapamcha Jadumanina makha taraduna Bharata Minority Religion taruklom lei masigi manungda अखोई सनामही लाइनिंग असिसु नेशनल कमीशन फॉर माइनॉरिटीज एक्ट 1992 की माइनॉरिटी रिलीजन ऑफ इंडिया अंडर सेक्शन 2C की अखनबा मखादा यावहनबा हाइबसे यामना मरक चाबा मने नापिगनी यामना मरम चाबा मने माइनॉरिटी रिलीजन ओइना सखंबियु हाइबा वाफमदा सलाई मिरेलना मरी लेनबा सिंगदा तक्सिनदुना लाकपने हिरामसिदा माइनॉरिटी अफेयर्स की डायरेक्टर ना मणिपुर सरकार की अंडर सेक्रेटरी माइनॉरिटी अफेयर्स एंड ओबीसी अमदी शेड्यूल कास्टा अइबा चेरोल इदुना खंगनखिबा लेख्रे मसिगी मथक्ता अंडर सेक्रेटरी ना न्यू दिल्ली दा लैबा मिनिस्ट्री ऑफ माइनॉरिटी अफेयर्स की सेक्रेटरी दा लाइनिंग असि बुचनबा अइबा चेरोल थाखिबसु लेख्रे India government यौख्रबनीना state government ना अहेनबा मियेंग चंगबिदुना
लाइनिंग असिबु माइनॉरिटी लिस्ट अथुबदा यावहन्नबा होटनाबियु अमदे लाइनिंग असिबु स्टेट असिगे अमता ओइबा लाइनिंग अमा ओइना साखंबियु हाइखि मणिपुर की ओइना सनामरी लाइनिंग सी सुमना खक्तगी 2,20,000 खक लै इंडिया की ओइना माइनॉरिटी चलीबा 17 करोड़ लेबा मुस्लिम ना 3 करोड़ लेबा क्रिस्तान ना माइनॉरिटी सिंगगा करी की मणिपुर की 2,20,000 खक्ता लेबा सनामई सचबा अखोइना कईदमता इंडिया की माइनॉरिटी रिलीजन ओइना चिंगोइदबनो हाइबसि मतंगदा अखोइगी मणिपुर की ओइना सनामिरेना संगठन बेयाबा मणिपुर गवर्नमेंट तक्सन बेयाबा अदुगा लैरिबा अथॉरिटी सिंगदा एमओबीसी तक्सन बेयाबा तक्सला मतुंगदा सेंटर यौरे पृथ्वीदा मसक खंगाबा अमत गायरबा अखोइगी सानबगी अखोइ ओइरिबा पोलो ngasi ogda national game oina sakhangdri polo sisu national game oina masakhang bibam thoi haba simsu akhoi ngasi gi press conference gi khudong chaba khoina lojara kainda aina thamjani Kurai Salan Thongdagi Suresh Hoidromda ngarang numidang India gi oina khwaidagi lemjaningai oiraba National Architecture amadi Interior Design Excellence Award 2020 kusin aduna ikai khumna budkre ngarang numidang Bengaluru gi Datas West and Hotel da pangthokiba thauram amada award ase Architect Felix Burrows Australia amadi Dr. Ajay Chandran CKD namadi Professor BGS School of Architecture amadi Urban Planning Bengaluru na kusinaki Suresh Hoidrom Ivoyaima amadi Hoidrom Ongbi Laibak Laimagi machanupane award ase Suresh Hoidrom na mahaki creative talent amadi hona zamaladubu masakhangduna pibane thauram aduda indigenous bureaucrats Global leadersing makok thongba CEO kaya amade politician kaya na sarukya khe thauramasi vegan up researchers and technology Bangalore na senmani Today I have a dedicated team of architects and interior designers with me and we design and build for a better society and I would like to thank to all my clients who believing in me and my team. And I thank you to Big Enough for this wonderful award. It's really big for us. And lastly, this award I would like to dedicate to all my team and to all the people of Manipur. Ngarang Finance Minister Nirmala Sitharaman na Lok Sabha da puthokiba Union Budget lisingani kun mathoyasina Bharat ki awang nongpuk state singi oina awaba chaitheng ama oiragane Masina resource marang kaina leizadaba Manipur gi oina di hena nungnangningai oiri haina economist Chinglen Maishnam na phongdokre Hiramasiga mari lenuna ngasi singjamai da leiba economist asigi yumda kanana unaba mada mahakna makha taraduna handaki budget asida health sector da henba miyeng changlakani haina khanaramba dugi ona tainaba haibadu oire budget si अखोगी इंडिया सी अमुक्त ओगिद्रिबा मोंगदा होगी मांगी सही ख्रस्तेदा अमुक्त ओगिद्रिबा मोंगदा इकोनॉमी सी यामना मखादा कुमदबा हाइदी इकोनॉमिक स्लो डाउन से मसी लेबा मतमदा पुथोकपा अदुम बजेट सी अखोना पुथोरकपदा उजबददी बजेट सी कंट्रैक्शनरी ओइबा अदुगा डिफ्लेक्शनरी ओइबा अदुगी बजेट ओइना लाखरे मसी एक्सपांशनरी ओइबगी पोतुमदी उद्रे अदर मसीना ख्वाइदगी हेन अखोइदा मागी नुंगनांगनिंगाई ओइरेदी अवांग नोंपोकुंबा अखोइ मणिपुरगुंबा हानादगी अखोइगी रिसोर्स सी निथिजन लैजदबा अदुगा अयाम्बा अखोइगी मागी तांगबसे रिसोर्स की तांगबसी सेंटर दो ओइबा अदुना सेंटर सिना करिगुंबा अखोइगी मागी सेंट्रल ट्रांसफर टू द स्टेट हाइना अमा लैरिसे मसीना अखोइगी एक्सपांशनरी ओइबा मोंगदा लाक्त्रगदी मदाइद हेन सोकदोरिबसिंगी मरुक्ता अखोइगी रिसोर्स स्टाफ स्टेट अदु पोर स्टेट उजरिबा मणिपुर गुंबददी मसिगी सैथिंगसी याम चाउ नंगदोरिने Nakalamoromda rims ki oina hokiba chahi lisingani taramapan kun gi leiraba revised budget ki senfam lupa crore chamri ga yankhai mapan ga lakh humfutaru kasi chahi asi oina lupa crore chahum ga yankhai mari ga lakh humfut mari oire masina lakada wo chahi da hen awaba ma mayok naraba yari haibu wafum sing thamke Nakalamoromda Manipur dana bamiyoi lakh tara manga romdi ayamba rims ta laktuna laying bangaktane masigi mathakta hauzik coronavirus ki akiba masu leire amade matam gi oiba laina layong kaya lakpa matamda rims na mapung oina loromba thaudang kaya adu handaki budget asida puna crore chamaga supna manga kakthaki basina henna khudong chadaba mo oiga dori hairi
budget si manipur gi makida gi di koi lebiriba magi lok sabha gi koi mp sing chu yobiri aduna masi khar pukhat pidana hairiba hayang semdop sengjing gi khanar pa matam da rims kumba hana dagi koi gi magi sothadana leiraba magi endemic oidana leiraba malnutrition nangdana leiraba sigumba jigi amukka hanna koi gi ई सिंथोपगी थबक से मसीमदी तहंदनबा याम कन्ना कोई तक्शन बचंगी यामना नोटिस की ओने मयम ममिंग लेरबा यामना रिपोर्टेड ओरबा सुंबा मागी हॉस्पिटल अमदगी हारिबा सेमम चाउरबा सेमम अमा मदु हंदरक बसे मसीमदी कोई याम कन होनदना मागी मणिपुर की लैरिबा कोई म्यूजिक नसु याम कन होनदना मसीमदी कोई हेंगननबगी मदुगी वकतु मदे आई थमहोबा चुमराइन खले Chelegasiда puthokliba budget asi India da laiba Suriname liba lairaba singi mayokta laiba budget amane budget asi miyoi khuzok amakhak oiriba lenga kasiga puna chatminariba corporate amasong senjau pawa capitalist singidamak yaifana ba budget amani haina CPI Manipur State Council gi chairol amada khanglakle ngasi February 2 asida malem mi mafam kayada malem gi pat ki numit thoram pangthoknabugom Manipur gi mafam kayada su numit asibu pangthoknare Handak chahi ki oina malem gi pat ki numit ki theme Wetlands and Biodiversity haiba asina oire World Wetland Day thoram Bisnupur district ke manung chana laiba Fubala Inland Water Sports Complex Fubala da Loktak Development Authority LDA the Loktak Viewpoint Development Organization amasung the Evergreen Social and Health Development Organization nakusam naraga World Wetland Day thoram ngasi pangthokre thoram aduda LDA gi project director L Vagaton Thenungai Jila Parishad के member Onjoy Chandra Singh amasung Fubala Gram Panchayat के प्रधान N Ranjit Singh na अथोइबा मिथुंगलेन सिंह ओइना सरुक याखे बिष्णुपुर डिस्ट्रिक्ट की तोंगान बा स्कूल सिंह के लाकबा महिरोई चामना सरुक यादुना मरी लेना स्पोर्ट पेंटिंग कंपटीशन अमसु पांगथोखे कंपटीशन अदुगे मकोक मथंग ताबा सिंहदा कैश प्राइज अमदि सर्टिफिकेट पिदुना पुनिंग थगत बोदखे एल वगातो न फोंदोखिबदा मणिपुर गी मिंगसेलनी हारिबा लोकताक पारसी कनबगी दाइता Loktak Development Authority LDA gi makhutta khak leiba nate parasi kanse hairabadi masigia koibada leiriba miyoi sing amade Manipur gi praja khudimaki daite lei haiki asi koi Loktak Development Authority na paikhat leiba thoram sagi ahan da phum jina go oina kupsil laga leirama ba koi part se asi di koi water body si leidina ngasagi ecologically koi yamna phaba adugumba health yamna phare haibdi yadri hojiksu tawgadaba mayam ama leiri aduna akoina hek hojikse hana leirama phiyam legidi akoi 60-70% di pharabra haibdi ni akoina du leijari Amaromda All Loktak Lake Area Fishermen Union Manipur amasong Loktak Fisher Multipurpose Cooperative Society Limited nasu ngasi Loktak Wetland for our future generation haiba themda World Wetland gi thoram Langol Sabi Chapu Kangpok Floating Village Lekta Pangthokre Thormaduda Human Rights Alert ki Director Bablu Loitokbam UN Resident Coordinator India Renata Lok Desalian Environmentalist Salam Rajesh Indigenous Perspectives ki Ramananda Wangkhairakpam Alafumgi General Secretary Oinam Rajena Athoiba Mithunglen Singh Oina Sarugaki Manipur amadi mapandagi environment activist kaya shu thormaduda sarugyaduna Wangang Loi Singh Oina Wangangki Paugi Marthana Tema break amalomina say. One Queen, 7 subtitles. The biggest beauty pageant of Manipur, Miss Manipur 2019. Powered by Lamjingba Group. Don't miss the exclusive. Grand finale from 31st January to 4th February at 7 p.m. only on Times of Manipur. Wabiraganu Medilena pung kunmari chupna adongi yumda medical oxygen thinba lakpata natana installation tawwa yabagi khudong chaba pijari masita natana darkar laiba oxygen regulator amadi makhal khudingmaki oxygen mask na singba puraktuna miyamge mateng pangjari loinana anaba singamari leinaba makhal khudingmaki medical equipment sing foldable bed suction machine regulator monitor nebulizer
wheelchair amadi oximeter na chingba leiba amadi waiba yabagi khudongchaba pijari adomsu ngasima call tawduna tanabiyu aikhogi contact number 9205987988 amadi Play Store da changbiduna Medline F download tabiyu. Break matung na mayam taram nokchare makadaba pau pijari. Churachandpur district ki manung chana laiba lamdanda Nehru Yuva Kendra Sangathan Bishnupur district na sinduna numitare ni chathagadaba adventure camp kidamak ngasi Lok Sabha gi MP Dr. R.K. Ranjanna flag off tawbuga loinana sports ki materials sing yanthokpu ki tharamama Bishnupur ki yamba sanglen pangthokre. Tharamaduda Manipur Mountaineering and Trekking Association Manipur ki president Bijoy Kakching Tabam NYKS Manipur ki state director Mistress J.K. Riva amade NYKS Bishnupur ki district coordinator Dr. Dana Salamsu athoiba mithunglen oina sarukya ke Tharamaduda ahan batangka ki oina club chamaga supna mapanda football amadi volleyball gi kids sing yanthokhi baga loinana Imphal East West Bishnupur amadi Churachandpur NYKS ki member kuntrana adventure camp asida sarukya gadore Tharonga mari lenana MP Dr. R.K. Ranjanna Laibak ama chawkhatpada naharol singh gi thodang yamna chawi aduna Nehru Yuva Kendrana rural area gi inkhalakliba naha singda afaba achumba thabak kaya paikhatle Bharat talaiba naha singna nationalism gi issue laklaba matamda aikoi punna chawkhat minagadoribani Bishnupur laiba Nehru Yuva Kendra gi damak skill development amadi innovative create tawba taunaba aina angamba thak ta khonagani masigi damak darkar laiba che chang pikhalaknaba appeal tawraduna Right to Education da Nehru Yuva Kendra gi volunteer sing sarukyanaba training piduna afaba matik chaba nagarik ama punna seminar si hainasu MP R.K. Ranjanna makhatana fongdoki India da total population asigi more than 35 to 45% as masigi youth population na hoba asigi by youth population asida positive training self confidence amasung laibak ki wakhalon che lenam ki damta Nehru Yuva Kendra sina maksana pangthok base base koi sintha bayai loinana basi ki activity ase munna khalaga tungda horkadaba naharo su asumba NYK training makada haidra motivation makada haidra ekoi naharo se matik saba loksin kana Laibak thiba thodok amada soktuna Ras Medicity da laying liba Imphal Free Press ta sub editor oriba Sagolban Maino Lairaktage Laishram Ananjoida laying badamateng oinaba Thangwaiban Assembly Constituency ge MLA KH Joy Kishana ngasi angamba mateng pangkre Hospital adu da laying liba Ananjoy gi hakchang gi fibamsu hakthengna na yengsinke angamba mateng pangbaga loinana MLA KH Joy Kishana makhataraduna Makna election thengnadringai mamangdagi hauna paumi singi awana tarba matamda angamba mateng pangduna lakhe Haujiksu paumi singi marakta awana tarak payorbade mahaki maikaidagi angamba mateng pangani haiki Laibak thuba khoi accident guma thodom da leraga yamna phibam jadan lerambasi yam nungaite ai hanadagi yam mamangdagi lisang sina ai media personnel sin asopan nangmase dum mateng panglak sabani ai ban ai gi rajniti gi lambi de khongda tingai de swainsim tawar lak sabani aduna Sri Ananjoy ni am thuna farak tuna amuk laibak ke seba tawduna khoi print media gi thabak si chakhol halko oisinu Lenga ki mahiloi sang sing fagat hanabagi pandamda Imphal West District ki manung chana laiba school sing ahin ba meeting changlagani haina ngasi Imphal East ki wangkhaida laiba Student Union of Kanglaipa ki head office ta paumi singa unabada mahiroi lup asigi nauna president oina khankraba namairakpam Gyannagar na fongdokre mahak namakha taraduna mahiroi singi senglaba laishang amani hainariba mahiloi sang singda senjau paiba miyoi kharana school Pangling da lingkhatuna sendal lambi oina changsilakpagi mawong ama laglibasi yamna laibak thibani maramaduna district asigi manung da leiriba private school singna mahiroi singdagi ahenba fees lobiganu haina so appeal tawki nakala maromda district committee asigi oina chatliba chahi lisingani kun mathoigi naungna thau pugadaba thomi sing su khanke naungna khankraba thomi sing adude president oina nangmairakpam Gyannagar general secretary oina Ningthaujam Ishwar Chandra amade finance secretary oina Thangjam Ishwar Chandra ni YK College Wangzingi Kha Thangbada Laiba Uning Khong Thong Manakta ngase ayu anganbada Datsun car ama accident thokpada car adu butharokiba miyoi adu lekhidre car manungdagi fangba smart card amagi matung inade car adu gi mapugi ming Saugrakpam Damodor Singzamai Saugrakpam Laikai haina irami haide
असीब हक्चांग पुलिस न लौखल बतुंगदा डिस्ट्रिक्ट हॉस्पिटल गे मिरेल संग थमख्रे हाइरी ngasi nungthil pung ahum ga minute 15 taba matamda Teknopol da leiba kuntaruk suba Assam Rifles ke kangbuna More dagi Imphal tamna lakpa amubo machuge Chevrolet Optra car number MN070092 Sita Junction da check tawbagi thabak chathaba matamda gari adu da haptuna purakpa WYKZ ahum gram chamaga mauta taruka konana driver ama faraba driver adu gi maming Lutkholal kawi more dagi ne Fagalaba WY Singh aduga konana miyoi adu Teknopol Police Station sinakre hairi Amaromda Tara Suba Sector Assam Rifles ke Okruk District ke Lambui Village sege ngarang miyoi ama number 4 gram taraga konana farba miyoi aduna AS William Kawi khul adumakta dagini Mark Sangshat Police Station da khusinakre hairi CBI के स्पेशल जज इम्फाल इसना सीनियर अकाउंटेंट युमनाम शरदपुर फेब्रुवरी 3 फाउबा मखाताबा वहंग पाहुंग चथनबा पुलिस कस्टडी दा रिमांड पिख्रे CBI की एंटी करप्शन ब्यूरोना अकाउंटेंट जनरल ऑफिस दा सीनियर अकाउंटेंट ओरिबा युमनाम शरद की वांखई अंगोम लेकाई दा लेबा मसागी युम अमसोंग मसागी ऑफिस तसु रेड चथकिबनी निंगथौखोंग बाजार लिंखट की बगमरी लेना ऑल मणिपुर मैन पावर्स अपलिफ्टमेंट सेंटर के मसालोइशंग ओरिबा लौमी सिनमी अपुनबलो बिष्णुपुर डिस्ट्रिक्ट के वॉलंटियर यांखई हेनबना निंगथौखोंग बाजार मदि मसिगे कोइबदा सिट सेंगबा की थबक चथखरे थोरमदुगा मरी लेना लौमी सिनमी अपुनबलो बिष्णुपुर डिस्ट्रिक्ट के प्रेसिडेंट TH नरेंद्रना निंगथौखोंग बाजार हौदोखिबा नुमित का मरी लेना लौमी सिनमी अपुनबलो बिष्णुपुर डिस्ट्रिक्ट ना बाजार के कोइबदा सिट सेंगबा की थबक असे पांगथोकपने लोइनना लोबसिना लेंखलकपदा अवाना तारबा इमुंग मनुंग कयादा हेल्थ कार्ड येंगथोकपगा लोइनना मतेंग कयासु पांगख्रे अमदि से सेंगबगी थबग असिदा मियामना सपोर्ट तौबिबगी दमक थागत वहै कयासु फोंदोखि लाइता लाइरा तोला तारब खुदिंग मत मतेंग पांगना लिखत की अदुगुलबा ऑर्गेनाइजेशन असि चाहि अनि द मंगाई रे कोने लिखचबा मसिदे कोई मियोय हुंफु हुमदा के मथकते हेल्थ कार्ड अमदि लेबर कार्ड पीबगी थबकसु पांगथोक्ता लाखरबनी मरमदुना ngasi sitpa sengbasida miyamna cooperation pibibagi damaktu sinjalangjiriba lawmi simi apumolu ningthakong mage dekisu hanana miyambo thagachaba phongdosai Kwagaithel hainau khongnembi da laiba regular tutorial home na linkhat kiba chahi yankhai mapung farakpage golden jubilee tharong ga mari lenana nomagi oiba free medical amade blood donation camp ama pangthokre ngasigi camp adu da miyoi kya da ENT orthopedic amade general medicine gi oiba ana layeng kya gi khudong chabu su fanganke regular educational trust na sisa hospital langol ga khusam naduna regular english high school da pangthokiba thorom adu ga mari lenana trust ki managing trustee oiba CH nabukumar na ngasigi medical camp amadi blood donation asi tutorial home asina chahi yankhai mapung farakpagi thorong mari lenana pangthokpane masida tongan ba ana layeng gi khudong chaba kaya masu piri haiba wafum kaya thamke ये रेगुलर ट्रीटमेंट होम हाइदना गवर्नमेंट दा स्टार्ट तौबा बॉडी मखल लेजै हाइबा सिगी सही यांखै सुबा गोल्डन जुबली गा मरी लेनना अखोइना सिजे हॉस्पिटल गा कोलैबोरेशन तौरगा मेडिकल कैंप अमुक अखोइ तौजबनी IMC Ward number 4 के मनुंग दलैबा BPL के मुंग मनुंग दा PMJAY के हक्सल के कार्ड सिंग थोपगी थरोमा ngasi naga mapal दलैबा लाइनिंग थौ इसिंग चाइबा संगलेन दा पांगथोखरे उरिपो केंद्र वेलफेयर एसोसिएशन असेंदना पांगथोकिबा लुपा लाख मंगा के ओइबा हक्सल के कार्ड PMJAY के कार्ड यंथोकपा दुदा एसोसिएशन के प्रेसिडेंट L Rameshwar कन्वेनर TI सरचंद्र को कन्वेनर NL Minavanta Dr N Nando यावना मसक नाइबा मियोय क्या सरक्या के Ward number 4 की ओइना 2011 की सेंसस ता युमफम ओइरबा साबा चौराकना कार्ड मसिंग चनीरोम यंथोके कार्ड सिंग अदु यंथोकपगा मरी लेना कन्वेनर TI सरचंद्रना उरिपो केंद्र की मनुंग लैबा इमुंग कयादा अना अयेक थोलकपा मतमदा लेम न लायेंग नबा प्राइम मिनिस्टर की हक्सेल की कार्ड PMJAY की कार्ड सिंग असि यंथोकपनि हाइखि फै लाई इसिंग चाइबी असिगी मानतोपता उरिबो की ओइबा Ward number 4 की 2011 सेंसस ता मनुंग चनबा मियोय सिंगी इमुंग सिंगी अखोइगी हक्सेल की आयुष्मान भारत की कार्ड ngasi अखोइना मियाम मांगदा यथोकचबगी थौरमदुनी पाउगी मराथना ते ब्रेक अमगा मुक लौसरी
Nauka Hearing Aid Center. Kumja listing ama chapan marifom doi ki hona chai kontramanga hena Notice India ahan hearing aid clinic mo ina lereklaba Nauka gi Infal Center ma hangjare TV ama phone gi konjel loinana nil khongum fam na taba ngam da bi awaba mayok na di bana al koding mag wabi rugano Nauka Hearing Aid Clinic tanga simak lension directuna completely invisible water resistant ama di rechargeable oida digital hearing aid hapiu taba ngam gi pangal wana badong gi khangna chana ba single power se tambio ai khoi gi leifam di Nagamapal Main Road Phawai Sangmam Laikai near Community Hall. Mobile number na 6009545159. Break matung da housing among makata pa pizare. Hauki pachahi ki December kun mapan da pangtho ki ba scholarship cum talent search examination listing ani tramapan kun gi felicitation program nga sitakel da leiba Oriental College ki indoor stadium da jobtheminasi.com na sinduna pangthokre. Sarva Shiksha Abhiyan Manipur Additional Director Takhelambum Fulen Board of Secondary Education Manipur ge Deputy Secretary Sizagurumayum Jitelal Sarma, Little Flower School ge Headmistress Sister Kini, Amadi St. Joseph Higher Secondary School ge Headmistress Sister Flower Litna, Thoram ge Mithunglen Singh oina saruk yaduna pangthokiba thoram aduda class 5 tigi 10 faw ge manungda leiba mahiroi singh ge oina pangthokiba exam da class khudingi makok mathang takraba mahiroi puna chamga kun khangatuna mana mathum singh yen thoki Thauram asiga mari leinana jobtheminasi.com gi proprietor Sagol Sem Amosna lamdam asida mahiroi singda masa masagi merit yenglaga ngasigi mana mathum sing asi gen thokmane company asina paikalak liba thabak thoram singda miyamna support tawiu amade matungda hena chauna pangthokna ba honagani haiki Manipur yoina khwaidagi chawba private firm amna sinba scholarship scheme oidoine koina 120 students da ka over 3 lakhs scholarship oina pije handaki academic session 2019-20 gi oina pije gani matang jo amkena chauna sinma ngamgani haina thajari Ramlal Paul lising amaga chamapan marifunithoi metric alumni na sinduna ngasi 3 lakh suba oina matamadugi Oja Singda ikai khumnaba amadi laikhidraba Oja Singbu ningsingbagi thoram ma pangthokre Ramlal Paul Higher Secondary School da pangthokiba thoram aduga mari leinana Ramlal Paul lising amaga chamapan marifunithoi gi metric alumni gi president Guneshwar Aribamna Ramlal Paul School asi matamamada maming yamna chatlamba adu ngasi di hantarakpagi mami ama chauna tare School asina mamangai da leiramba afaba kaya adu amukhana hanjilaknabagi pandamda thoram asi pangthokpani haiki Ramlal Paul si matamamada yamna maming chappa school ormaga hojise khitang phibam phataba arosum pullagadi school gi chu phibam phagatpa rai oja mayam ari akhoi ato topa akhoi treat rai ba satra singjo sahi bada muktang gathering phangadra na adugi aim da tawjabani masi hekta sahi magi chak sinbagi aim dinataba aduga khoina oja sing asona na yaropodu su mateng khara pangada ba khoi marakta su doctor nungdar dum khara yauri aro maruina aim di khoi ge Ramlal Paul school se hanagi magi glory da bu hanna pukhat pa hebesina khoi aim da khoi chathajabani Imphal West ki Maklang Awang Laikai da leiba Loyalam Iravot Memorial Association Lemagi Taret Subamapo Kumon ga mari leinana ngasi association gi thomi singna children home tera da leiba angang singi damak chana thaknaba polam kaya khusinakre Angang singna makhoi gi hangba matamda ngai haktang oirabasu harau nungaina amade maning tamna sanajanabagi mafam ama oina Semgat kiba the classic bistro and fun zone ngasi hauna bi matungena hangdokre Imphal East ki Khurai Chingambam Laikai da leiba the classico hall da hangdokliba fun zone asida angang singna sananaba makhal makha kyagi electronic gaming items sing marangkai na thamle fun zone adu hangdokpaga loinana thoiba mithunglen gi warolda Deputy Chief Minister Yumnam Joy Kumar na hai Mamangai matamda angang singna laikai singda leiba lampakta maning tamna sanajaramba du ngasidi mirol asigi angang singna madugi nungaiba du fangbangam mama mapa oibasina macha singbu ka hena fahaning badagi wakal nonda matam chuppa larikta nainaduna thambadagi ngasidi makhoi gi pukning wakalda achauba potlum ama oire ngasi hangdokliba fan zone asina angang singbu makeup kharadang oirabasu pukning wakal leitana maning tamna sanajabagi khudong chaba ma piragane masina angang singi pukning wakal chawkhat hanbada kharada oirabasu mateng oiragani haiki Like actually some Kalalaga, like Kauna and Bipim the Angangshin, Aduga, so much burden. Leave my burden, ma'am, say, let us lighten it. Classical, my Panjona labors, so either
ngasai angang sing madugi khidang nungai bagi kanu ta bagi tungi adugumagi kanu duma cha suma soidna pirakani phangani haina ai thajai Kunipan Suba Thangmaiban Youth Center Mapokumon Thoram Hauzik Thangmaiban Hizam Devan Lekai Chatare Thoram Masida Thangmaiban Assembly Constituency MLA KH Joy Kishan Chief Guest Oiduna Thoram Masida Sarukyaki Chief Guest Oina Sarukyaki Thangmaiban Assembly Constituency MLA Joy Kishan Hai Nasidagi Chahi Tara Romgi Mamangda Lekai Club Sing Mating Tokna Chaukalakpagi Lamda Thau Tauramba Urame Nasidi Isagi interest Imung Manungi business Oina Chatarapasi Ekoigi Mangda Udabanate Club sing na nongmagi sitharakpa thengnariba simak yamna laibak thibane masimangna club khudimak senda lambi oina chathare haiba makti nate haiba wafum kya phungdoki youth center ki club tan manipur dal laiba club singna laiba ke thabak tawge thola gadi laiba ke thabak chengna ta sengna tawbiu senda labi de sakya haragana business kanu club ki tokthok piraga akoi gi senda labi de sapiba aduna phaneba akoina yam sengna Laibak ke thabak tausi laika ke thabak tausi haragadi yam sengna tawminasi aro youth center nasu afaba asengba mayam ma lisang sina tawba laibase masi tungsangna lakada punsi ju oiraga manipur gi sum masanai na raba amot akai na thalaba ta ju sengdok pada wa bagi phibam ma laba matam sidida youth center ber kulpon mayam sta mangalam pirka plop sidoga club ki asengba masak tu utsi Haukiba January Kuntra Matoida CAA gi mayokta Mahairoi Singna Santi gi khongchat ama Rajgat tamna chatpada CAA bu sogatpa Gopal Sharma ko bomiyo yamana Santi gi rally adu bu yauriba Mahairoi amadi miyamda nongwai kapsinduna asogapan nanghankiba thawong adu Joint Students Coordination Committee JSCC na akan mongda yaning da bufungdoraklei loina na thawtogatu da chenari ba miyoi adu center lengakna matik chaba cherak pigadabani haina sutaksilakle Thobal District ki Khongzom Salt Village chalaiba Slopland Public School linkat kiba chahi taranipan surapagi mapokumon thoram ngasi school asigi MP theater da pangthokre thoram aduda Manipur gi ningthau maidingole semba sana jawba Slopland Public School ge chairman Yendrembam Themboy founder cum principal Nahakpam Babulin Maitai amade Mutwa Museum ge director Mutwa Bahadur na mathang sitna thoiba mithunglen thoram mapu amadi akhanaba mithunglen sing oina sarkyaki Thoramadu ki sarukamoina Mahairoi Singna Fazaraba Nat ki jagoi isai singsu utke Atoiba mithungnen ge warolda laisemba sana jawbuna hai Aikhoi puna chawkhat minasi haiba wakalonda Slopland Public School na Bangladesh Tripura Myanmar na chingbada khunda laita duna laikhraba maitai singbu school asida lemna tambagi khudong jaba piriba simak yamna thagat ningai ne Chawkhatpa tangdu laitaba iramdam ama oina ba tungi mirol oirakadoriba naharol singbu mahaigi mangal mapung fana fangansi loinana Maraibak nungsiba sense of nationalism gi wakalon lahensi ngasi Maraibak ningba watpadagi lamdamasida corruption lakpani haiki chahi asigi haukiba January 18 da khudeng thabi checkpost laiba Assam Rifles personal amana IPS officer amabu molest tawkiba gi thodok adubu Cookie Chief Association Tengnopalna akan bomongda yaning da bofongdorakle association asigi general secretary na thadorakpa cherol asina hai Assam Rifle amadi atai security force singna asigumba pamdaba thodok sing asi makhatana thogan biganu haire Women's Welfare Association Charangpat Manipur imagi changdam nafam oiba nacha sing Maichon Charangpat Thobal District United Women's Development Organization Thobal ima amade Coalition Against Drug and Alcohol kadana punna sinduna Nisana Kunai da piba chaitheng amasung masibu thingbada miyamgi thodang haiba hiramda nongmagi oiba khanane nebagi thoramama ngasi Thobal District ki Charangpat mamang awang kangzaibong da pangthokre thoramaduda Charangpat Jila Parishad ki member PH Hiramani Additional SP Thobal Loksha Sharma IPS SDPO Thobal Kaisham Dananjoy Kadagi President Hizam Priyo Kumar Thobal Imagi Vice President Khumukcham Mema amade Women's Welfare Association Charangpat ki President Maisnam Ibem Haldebina Presiding Member Singh oina sarukya ke Loinana Kadagi Secretary General Git Chandra Mangangna Resource Person oina sarukya ke Thoramaduga mari leinana SDPO ke Dananjoyna District Police Thobal gi SP Dr S Ibomcha gi liching makhada District asigi drug sumfam amadi yonfam kaya thugaiba ngamkhre makhatana so District asidagi drug marufangna muthatte bafawba chathakigane Masida lamdamasigi ima iben club organization sing nasu sawatpiduna lamdamasigi tungi mirol oirakadoriba naharol sing matam charingaida kanhausi haike
BDF सिंगना चीफ मिनिस्टर बु थागत पफोंगदोकपगा लोइनना यानखिबा वाफम अथुबदा थबक ओंथोकपिनबा अपील तौरक्ले ऑल मणिपुर BDF वेलफेयर एसोसिएशन सेंट्रल कमिटी ना थादोरकपा चेरोलमना मखा तारिबदी मतम कयागी ममांगदगी तोंगान तोंगानबा डिमांड कयागा लोइनना चंगसिलकपा खोंगजंगी सरुकसिंगदा मरु एना सिक्योरिटी सर्विस थंबा मतमगा चानबा ऑनरेरियम पीबा लोइनना 13 months पे न चिंगबा कया पीबीनबा हाइजबा याउरी मदुगिदमक थेंखांग कयादा चीफ मिनिस्टर गा उनदुना खननैनख्रे चीफ मिनिस्टर नसु थाजबा कया पिरख्रे अदुबो ngasidi थबक तोन थोकपिद्रे मणिपुर होम गार्ड सिंगी तोलोब हेंगलकपगी कैबिनेट ना अयाबा पिरकपदा BDF सिंगना अपेनबा पोकपगा लोइनना हरावबा फाउजै लिचै पाइदुना ड्यूटी तौरिबा मणिपुर होम गार्ड की तोलोब हेंगलकपगा नोंमई पाइदुना ड्यूटी तौरगा मणिपुर स्टेट असिगी लॉ एंड ऑर्डर ngakliba BDF सिंगी सु सोइदना लेंगाकना मियेंग चंगबिरकनी खंजै मतम की BDF सिंगी इंक्रीमेंट लाउथोकपदा मणिपुर होम गार्ड अदुमक यावरई मणिपुर होम गार्ड सिंगी इंक्रीमेंट लाउथोकपदसु BDF सिंग अदुमक यावरई हाइबसी मतम की ऑनरेरियम इंक्रीमेंट की ऑर्डर सिंग अदुना साखिने अथुबा मतमदा लेंगाकना मतमगा चानबा ऑनरेरियम पीबीदुना यानखिबा वाफम सिंग अथुबदा थबक ओंथोकपिदुना खोइसांगनरबा BDF ना चाननाउ सिंगी पुकनिंग लेताना ड्यूटी तौदुना मियामगी सेवा तौहनबियो हाइरक्ले ngarangdagi hoduna chatharakiba India International Dance Festival lising ani kun ngasi JN Academy gi auditorium da loisingkre Atinga and Institute of Performing Arts and Cultural Identity Kwakaithil amade Samskriti gi Orisha ani na kusamdana sinduna pangthokliba festival asigi ngasi aroiba numita artist tara humdoina sarukyaduna jagoi khuthek miyamda khudol tamke thauram asiga mari lena festival asigi convener oiribi Dr. Nganbi Chanu na hai lamdam asida jagoi bu pamjaba nauna inkhalakliba nahasing amade Ariba artist kaya lairiba sige platform pinabagi wakalonda ngasige sigumlaba festival asi ahanbo ina pangthokpane makha tarakpa chahi singdasu concern department sigi maikaidigi mateng pibiraklabade hena mai pangna pangthokpa ngamgani haiki festival ngasi numit chanba numit asigi closing function asi ekoi artist 13 na artist 13 saruk yagani aduga ngarang dagi pangthok jarakpasida adugi matik moral amasung ko kano support me ama phangjaki hai tare ngisagi ai si festival pangthok jabagi wakhalon ding ngisagi ekhoi gi hoi government gi site te su dum organize pudi tawi ko tawraga sung ngisagi artist meam je yambani na ngamjaba khradang kamai tawi angang meam jogoi shaning ma meam malai platform di laitaba adaidi senior meam malai platform laitaba si ji khalaga ina ngisagi ekhoi gi hujiki IIDF ki director Syam Hari Chakra hariba sir siga punjaraga ngisagi sigi festival ase pangthok Beswa Hindu Mahasabha gi State President Ranjit Baschan ngasi ayu angan bada walking chatlingaida motorbike tongnaga lakpa sakhangda bakharana nongmaina kaptuna hatkre thaudogasi Lucknow gi Hazarganj ki CRDI building manakta thokibane hariba thaudoga duda Ranjit Baschan gi manaw nipasu nongmai maruna panbadagi sokle haire ngasi ayu ki Uttar Pradesh ki konung Lucknow da thaudogasina akoibada leiriba mipum khudingda aki tuzungba ama pokhankre Central Lucknow ki Deputy Commissioner of Police Dinesh Singh na hai madudi asiba hakchang adu Ranjit Baschan ni haiba chumle thaudog asibu thigatna ba police ki team ama semkibaga loinana thiba khumba gi thabak paikhatpa hore haiki China gi Wuhan dagi India macha sing lauruna bagi dama ngarang nungthil New Delhi dagi paikiba ani suba Air India ga khanaba plane ngasi New Delhi da thunglakre ngasi anirak subo ina thunglakiba akhanaba Air India gi flight aduda India macha chahumga kulhumdoi amadi Maldives macha taret yaure Wuhan dagi ngasi purakraba miyoi khudingmak Indian Army amadi Indo-Tibetan Border Police na sinba quarantine center da thamna bagi damak pukre haire Hairiba plane asi ngarang numidang pung 5 nifu chatpa matamda Wuhan da thungkrabane hauzik fawbuda Wuhan dagi ahanba oina purakiba India macha chahumga kulhumdoi hauzik Indian Army amadi Indo-Tibetan Border Police na sinba mafam ani da thamle aduga atopa miyoi chaniga kun amana Haryana gi Maneshwar da lairibane Coronavirus na hauzik fawbuda China da sian kiba bigi maseng chahumga mari sukre masigi mathakta haukiba pung kunmari gi manung fawbuda China da laina asina nabagi anoba case lising ani sukibaga loinana malemda apunba laina asina na halaba migi maseng lising taramari chahumga marifu yohankhre haina China amadi World Health Organization gi data amana pale masigi mathakta coronavirus na nabagi case China khakta da natana malem gi leiba kulhumdoi da su thengnakhre
Hauzik amuk sanabagi pau. Chatliba thasigi tara tarukta Uttarakhand gi Haldwani da pangthokadoriba MTV National ki damak haukiba January gi tara mapanda pangthokiba trial selection gi result athuba da haidoktrabade Cycle Federation of India CFI ga khusamnaduna khudaki oiba trial pangthoklagani haina Manipur Adventure and Mountain Bikers Association Mamba gi executive member Usha Ranjan na phongdokre ngasi Manipur Press Club ta pangthokiba pau gi mifam amada Usha Ranjan na makhataraduna Haldwani da pangthokadoriba championship asida saruk yanaba cyclist singe trial ase haukiba January gi 18 da Manipur Cycling Association MCA na pangthoke adumoinamak championship asida saruk yagadoba cyclist singe list amade mari leinaba khudingmak February 5 fawbada pisilakna ba khangan krabasu trial selection gi fal ngasi fawba lauthokpa leitre masina maram oraga cycling bu pamjaba sanaroi kiyada championship asida saruk yaba fanglaroidra haibagi nungnangba ma pokhale Mamang thakta su MCA na trial tawna bagi pau ningthina pidaba kaya na maram oiduna championship kaya yawba fangkidabagi wafam leikrabane karigumba MCA na thasigi marigi nungthil fawbada trial asige fal lauthokta bataklabade mamba na MCA bu na thairaga CFI ga tanaduna athubagi oiba trial pangthoklagane masida saruk yaningba amade cycling bu pamjaba khudingmakna thasigi mangagi ayupung tare taba matamda awaching yaralpata laktuna trial asida saruk yanaba Kanganki. Result haidokpidabsina maram oiduna koigi experience haibadi cyclist mayam asi langtaknaba koigi final oraktabnina aduga is just a few days left kuidraba tang mangagi manungda pilo haira hoji pawba result karinta pibidaba tang marigi fornun buki manungda thanaroi mayam asida trial yauruba mayam sida result pibidlagade CF moi MCA bypass tawzaraga CFI akoiga Cycling Federation of India ga akoiga samnajaraga akoi trial ama chathajaraga kudakta result dum laptop minaraga akoi championship asi yaunaba koi sem sajare Salai Chess Academy na sinduna report hoidrom laikai da leiba academy sida ngarang dagi hauna pangthokiba marirak suba under 15 rapid chess tournament lising anikun loisingkre tournament asige final ranking da Samasaki High School gi Mahiroi G Arrowsmith Sharma St Joseph Higher Secondary School gi Mahiroi Khetrimayum Emson amade Sisu Nista Niketin gi Mahiroi Jales Thodamna mathang sitna champion first runners up amade second runners up ki mana lauke aduga nupa macha gi chahi makagi kangluptana St Joseph Higher Secondary School gi Mahiroi Kuman Instant Maibam amade nupi macha gi chahi tara makagi kangluptana Heritage Convent ki Mahiroi Nadia Sawai zamna ahan mana fangki Kanglaipak Thangta Academy na sinduna numit manga ni chupna chathagadauba Thangta training camp lising ani kun ngasidagi Besnupur district ening thaukhong Khunau community hall da pangthokre camp asida maika yadom gi chahi nauriba sanaroi nupa nupi kyana sarugyari All Manipur Football Association Amphagi meeting makada classic groups of hotel na sinduna tha hum chupna chathagadauba ahanba RK Jaichandra Manipur Youth League tha sigi taruktage horagane team 13 na saruk yaduna chahi 12 makha chahi 15 makha amade chahi 19 makha haina kanglup ahum thokna khaidoktuna chathagadoriba Manipur Youth League asige match sing Imphal gi Khumalampak yauna saruk yariba team singi home ground sing da sanagane Pangthokadoriba Manipur League asiga mari lenana ngasi North AO sida leiba Hotel Classic ta pangthokiba achamba thoram amada Manipur Youth League ke patron amasong chief oibata natana Sagolban Kendra ge MLA RK Imona hai lamdam asida leiba nha singna football masana bu pamjabagi matik mayayasi yenglaga inkalak liba football bu pamjaba naharol singda masana siga singba masakadu khanghanduna achumba maikaida maipakna sanaba ngamnaba wakhalda football league asi pangthokadoribane Pekraba state asidagi national badi international gi thakta masak nairaba football sanaroi kaya puthokpa ngamliba se sanaroi singa sigi khona jaman khona bakanba amadi thauna adunane maram aduna ikhoina sanaroi singbu makhong sombi mathautai haike football haiba game si yamna important oiba koi yamna manung hanna koi gi deep rooted oiba madugumba sport ama oiba sida already so many international players kya koi puthokpa ngamaba jiwjiksu sanari ba makhung khadimakta both
अखोई मेन एंड वुमेन की दा नरांग नहांदसु अखोई बालादेवी की रेंजर्स ना अखोई प्रोफेशनल इंडिया की अहम लेडी प्रोफेशनल वुमेन प्रोफेशनल प्लेयर ने हाइदना साइन तौरीबा 18 मंथ्स की साइन तौरी हाइदना यामना चौकतोनिंगाई ओइबा दुगुम्बा मयाम से जनरेशंस क्या की हाइदना मधुगुम्बा फाउंडेशन से लिंगना थमोबा यानना हाइदना मसी खल्लगा कोई मैम होना मिनरगा ऑर्गेनाइजर मैम सिना ताना मिनरगा होना मिनरगा मसी सिगी लीग से होदोना हाइदना समाइना वाखन से लापदे कोई चंचन जरपनी हौखिबा जनवरी की तांग 18 दगी हौदुना नुमित 15 नि चुपना चथरकपा मंगारक सुबा नीलेश वाहेंगबम स्टेट लेवल ओपन फुटसल फुटबॉल टूर्नामेंट डे एंड नाइट लेसिंगनी कुन के फाइनल मैच दा जोन एफसी अचानबिगैना आरएफसी कुमनबो अहुम अनिदा माइथिबा पिख्रे नॉर्मल टाइम दा अमा ड्रो चटलबा मतुंगदा टाई ब्रेक दा जोन एफसी ना पेनाल्टी शूट आउट अहुम अमदा माइथिबा पिखिबने फुटबॉल मैच असिगी लोइसिनबगी थरमदा चीफ गेस्ट की वारोल पिरदुना पाटसोई असेंबली कॉन्स्टिट्युएंसी की एमएलए ए के मीराबाईना हाई लैखिद्रबा इचानुपा नीलेश वाहेंगबोंगी मिंगदा मसाना सिबु पामजबा सिंगी पुंगनिंग थौगतपिदुना स्टेट की थाकता सिंदुना अचौबा थौदांग लौरकपसी यामना थागतनिंगाइने स्टेट लेवल असिदा सरुक यारिबा सानरोई सिंगना मखाताना नेशनल अमदी इंटरनेशनल की थाक फाउबा यौबा ngamnaba होनबियु हाइखे फुटबॉलर सिंह असिदेगा एकोन इनोट हापीदुना सही खुदेंगी सही की एकोन फुटबॉल टूर्नामेंट से पांगथुना औरबिबा नहारोन सिंगो ngasiगी नेसानी पातगी तन्नबा अमदी मसामौ फाना समाज असिगी एकोनी तिंदा गैंडन दबा मसामौ फाना समनबगी वखलोन अमगा लोइनना ngasi रुदी मामा मापावा अनिना कुसमनदुना ऑर्गेनाइजिंग कमिटी अमदी उसाबोल क्लब का कुसमनदुना पांगथुकिबा मंगा सुबु टूर्नामेंट से मसी तसिंगमा मपांगपा ओइबसिंगा लौइबा दायित्व से लैगिद्रबैसा की मिंगदा गसी फावबा लिंसिंगदुना लैगिबा हौरकिबा नहारोसिंगा पीरिबि नोट असे मसिबु एकोइना हरक्तबा ngamde लोइसिलकपदा मरोय पाव मुकन्ना सनामही लाइनिंगबु मालेमगी लाइनिंग सिंगा चांगदमनगे हाइरबदे लाइनिंग असिगे चना कांगलोन मयेक सेंगना खंगबा मथौ ताई हाइना आर्ट एंड कल्चर मिनिस्टर एल जेंटकुमार ना फोंगक्रे सुरेश ओइड्रोमदा इंडिया के ओइना ख्वाइदगी लेमजनिंगाई ओइरबा नेशनल आर्किटेक्चर अमदे इंटीरियर डिजाइन एक्सीलेंस अवार्ड लिसिंगनी कुन खुसिनक्रे लोकसभा पुथोखिबा यूनियन बजट लेसिंगनी कुन माथोय असे मणिपुर की ओइनदी हेना नुंगांगनिंगाई ओइरी हाइना इकोनॉमिस्ट चिंगलेन मैक्सनाम ना फोंदोक्रे ngasi malem getai mafam singda pangthok nabugom world wetland day ki thoram loktak pat ki mafam kayada paksana pangthokre ngasi ge wenadi matang asida manipuri paulo shinjare paumi ing tabiri ba mem punumakpo ASHAPRIYA nam kana khurumjare